Universal Friendship Organization UFO ne sponsor Touba Meitei Huiyen Langon Sintam Shanglen Satjal Academy gi All Manipur Battalion General Headquarters Singnung Kok Lingkhat kiba Jai Kuntrani Thoi Mapung Farapagi Kumon Tharam Pangthokre Headquarter Asina Sanduna Organization Asigi Thomi Singna Saruyaduna Luching Purel RK Mani Sanan Ibudo Pakang ba Yekpa Firal the organization gi salute piduna Pangthokiba Thoram Aduda Headquarter Asigi General Secretary Konthozam Ranjit Meitei na Haikibada Kumjali Sangamaga Chamapan Marifadara Humdoigi Numit Asimak Tada Organization Asigi Luching Purel na Lingkat Piramba Battalion Asigi Kumon Thoramasi Mapung Oina Organization Asigi Apunbagi Saktam Kaihandana Amadi Hena Mapangal Kankat Hannabagi Pandam Amagal Lunina Palan Thoram Pangtokpani Numit Asina member Kuding Makta Luching Purel na Sinaramba Sentha Sing Ningsing Handuna Miyam Puna Kangmin Naba Honaba Lunina Dharmada Yumfam Ojuna Namsin Kiba Meitei Kunayasi Dharmada Yumfam Ojuna Hogat Minanaba Ichad Inat Sinbu Tasin Komsin Duna Meitei Puyada Tharam Laba Ariba Maruna Nona Kuntok Duna Kunban Leipan Lagani Haibasi Miyamda Kanghalasi Haiba Wafam Sing Fogdoki